Manipur violence ki astumba PUCL gi report na mayek sengna takle haina Kuki CSO na phongdokre Manipur da thokliba sahi ani ga tha taret henjilakdaba violence asigi matangda phongba report singi manungda People Union for Civil Liberties PUCL na phongkiba report aduna khwaidagi hena matik chaba report amani report asina Manipur da thokliba violence asigi astumba wafam kaya khangma ngamle haina Kuki Zo Council KDC amadi Kuki Organization for Human Rights Trust Kohana PUCL bu thagatpa phongduragli KDC amadi Kohana tongan ba thadurakiba chirol singda Manipur da thokliba violence asina saitheng phangliba miyam gi boy conflicts asigi tongan ba stakeholders singda yumpham oiduna PUCL na achumba report puthorapagi damak PUCL bu thagatpa phongduragli Nakalani gi marakta khana sainaba thokpa matamda independent oina leiba third party ama oina khana sainariba adugi matangda ground da yumpham oiduna hena mayek sengba report puthokpa tangai fade PUCL na Manipur violence ki matangda puthoragliba report asti leibak miyamna nainabiyu report asi nainaraba matamda da mitai amadi Kuki Zo gi marakta thokliba conflicts asi gi matangda marik chumba wapang khangba ngamgani Manipur da thokliba issue asi local issue ne haina leibak miyamna khanbagi mahut malemda khwaidagi sauba democracy saliba leibak asi gi leiba constitution gi makada justice equality amadi constitutional right fanghanaba Kuki Zo miyamna sangsinba khongjang amani haibadu mayek sengna khangba ngamgani Manipur gi sing amadi tamgi mayokta midai amasung Kuki Zo miyang marakta ngasi tokhaina lainariba asi amuk hana amatoina punchinduna leiba haibadu oithoklaroi daba wafam amani tokhaina leiba mitai amasung Kuki Zo miyambu administration amagi makada amuk hana leinaba thorang tawraklabadi makhata na pamdaba thogdo watho kaya thoraktuna amuk hana miyam awaba saitheng kaya makhata na mayoknagani hainasu phongdoragli Cherol aduna makhata na hai Kuki Zo miyamna taliba separate administration gi demand adu mari leinaba authority na officially recognize tawagi matam oide madam adu community anigi marakta asumba while fanghanduna ingtaba punsi mahing amada hingba ngamgani hainasu Kuki Zo Council amadi koharna thadoropa Cherol amana makhata ragli UNC amasung MIC gi marakta border fencing amadi FMR gi matangda wari sanaba leikhai taba ngamdan loisinkhre India lengang na Indo-Myanmar border fencing khabagi thabak amadi pre-movement regime FMR gi sana kanglon nauna hongdoki ba adugi matangda ngarang United Naga Council UNC amadi Ministry of Home Affairs MIC gi marakta wari sanaki ba adu leikhai taba ngamdana loisinkhre press na phangba pawi source amana hai ngarang New Delhi gi Subramaniam Bharati Markta UNC amadi MIC gi official singi marakta wari sanaba duda leikhai taba ngamdabadagi nakal anigi marakta yana cherol amada khudek pinaba ngamkidre Unaba aduda UNC gi maikidagi center lengang na India amasung Myanmar gi ngamkhai paringda leiriba Nagamiyang gi marakta nungsi sanabagi mari ama hena sengatuna Nagamiyang gi wakhalonda center lengakpu hana thaja hanba thabak paikhatba mathoktai hairiba khongthang adu laukhatriba fawba border fencing khabagi thabak lepkadabani haina mifam aduda thamki UNC gi mihu singna mifam aduda thamlakkiba wafam sing adu munataraba matungda MIC gi maiketagi national security gi issue leibana India lengang na haudik chatariba Indo-Myanmar border fencing khabagi thabak lepa haibadu ngasi gi mifam asida warip lawba ngamloi haina phongdoraki hairi border fencing amadi FMR gi mayokta yaningdaba phongdoktuna matam kaya gi mamangdagi tongan ba khongjang changchinduna lakhiba UNC na ngarang pangthokiba mifam aduda MIC gi maiketagi thamlakkiba wafam adubu yaningdaba phongdoktuna hiramasigi matangda India lengang na border fencing khabagi thabak leptrabadi makhata na India lenga ka amukhana wari sanabagi thabak charuk yaroi hainachu akanba wafam thamki hairi ngarang pangthokiba mifam aduda MIC gi maikeda AK Misrana lusingduna Ministry of Home Affairs ki official nipan amadi Manipur lenga ki Commissioner Home N Ashok Kumar na saruk yaki Nakalamaromda ngarang pangthokiba mifam aduda saruk yakiba UNC na lusingba delegation team aduna Imphal da thoklaklaba matung kadi karamba anawba khongjang changchingadagi haibagi matangda amuk hana Nagamiyam tanaduna hen akanba khongjang changchinaba sem saba hawkhre hairi ngarang Assamda marani kinep tawkhre hairi loinana ngasi Assamda leiba Kuki mayam rally chatkani hairi Myanmar da leiba Naga Student Organization na UNC gi FMR amadi border fencing gi stand amadi position da support tawrakre ngarang lambi de accident thoktuna leiramba nupa ama torbung arambai tengol na thengnabadagi hospital da pukhalakre arambai tengol gi itininaw singbu thagatpa phongdoragli
Lisipriana Manipurgi miyambu lemna layenggadawri. Lagliba August 19 amadi 18 Lisipriya kangu jamna chinduna Manipur miyambu lemna layengbagi special mega health camp gi thoram ama pangthokadawri. Manipurda yamna tangna thokpa thaudok ama oina mapan amadi foreign gi super specialist Dr. Tarahumdoina Manipur amadi mapanda layengba chatpa ngamdraba anaba lising kayabu lemna layengduna awaba taraba imung kayada anawba asa ama pigadawri. Hairiba lemna layengbagi thoram asi Khongjom War Memorial gi mayokna na leiba George Ramos International Peace Center Samramda August 19 dagi 18 phawba ayuki pung 8 dagi numidang wairam pung 5 phawba pangthokani haidi. Bhubaneswar Odisha da leiba High Tech Medical College amasung hospital na achauba thaudang lauduna pangthokadoriba special mega health camp asida puna haudi phawbada anaba miyoi 3,000 hena register tawrakre puna miyoi 10,000 hena saruk yagadori. Ethnic rebel singna hana control tawramba Mandalay gold mine Myanmar junta na amung lawsin bangamkre. Ethnic rebel group ama oiba Mandalay People Defense Force MBY PDF na hana khudum chanduna lairamba Mandiya Pangthingi amasung Tin Ulin Township ka thangnana Mandalay region gi Phayung Tong gold mine adu Myanmar junta na amung lawsin bangamkre. Mandalay City dagi awang nong poklomda kilometer 12 chalaga laiba Phayung Tong gi mafam adu Myanmar junta gi 35 suba military operation command gi makhada laiba Light Infantry Battalion 329 amasong makoibu sawatpa Piyusote militian singi personnel chamaga yankhai romna mateng panglaga attack chatharba matung rebel sing adudagi nomaijing numita mafam adu lawsinba ngamkhibani. Attack adugi mangoinana nakal anina hariba mafam adugi saru tangkhai control tawnaramani. Adubo Myanmar junta na hauding mafam adu makoina mapungphana control tawba ngamkhre. PUCL gi report miyamgi marakta hena khaibung tahanaba phongba report ni. Delhi da best tawba non-profit organization People's Union for Civil Liberties PUCL na Manipur da thokliba balance asigi matangda thamkiba report adu damdam asigi miyamgi marakta hena khaibung tahanaba phongba report amani haina hanagi Chief Minister N Birena yaningdaba phongdurakli. N Birena mahaki official social media account da thadurakiba warol amada PUCL na puthораkiba report asina Manipur da leiriba miyamgi marakta hena khaibung tahanduna amaga gi marakta thajanadaba amasung miyangi marakta amana amabulana khananabagi sinba report amane. PUCL na puthораkliba wafam asigi matangda Imphal da best tawba Human Rights International Freedom RIF na PUCL gi mathakda nakal namatada mideng thamduna controversial oiba report ama puthorai haina maral chiraduna legal action laukhatnabagi thabak paikhatpa haukiba adubusu N Birena thagatpa phongduragli.